ट्राफिकꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯌꯥꯝ ꯅꯨꯅꯨ ꯅꯣꯏ ꯉꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯦꯛ ꯄꯨꯔꯛꯇꯣꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯀꯨꯜꯗ ꯀꯦꯛ ꯄꯨꯗꯣꯏꯅꯦꯕ ꯉꯁꯤ ꯃꯣꯏꯒꯤ ꯉꯁꯤ ꯀꯝꯃꯨꯅꯤꯇꯤ ꯂꯟꯆꯀꯤ ꯅꯅꯥ ꯃꯌꯥꯝꯗ ꯕꯥꯏ ꯍꯥꯏꯔꯝꯃꯣ बाय बाय ꯐꯖꯅ ꯃꯁꯛꯇꯣ ꯎꯍꯟꯗꯦ ꯌꯦꯡꯉꯣ बाय बाय ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯆꯠꯈꯔꯦ ꯑꯗꯣ ꯑꯩ ꯊꯣꯛꯇꯔꯦꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯥꯃꯣꯗꯣ ꯑꯥꯗ ꯂꯩꯔꯒꯗꯤ ꯈꯨꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯈꯨꯠ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯅꯨꯅꯨ ꯎꯄꯨ ꯂꯩꯕ꯭ꯔꯥ ꯅꯅꯥ ꯃꯉꯥ ꯃꯈꯨꯠ ꯍꯥꯏꯔꯧ ꯂꯩꯔꯗꯤ ꯆꯣ ꯑꯗꯣ ꯃꯣꯏ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯃꯨꯅꯤꯒꯤ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯟꯆꯀꯤ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯒꯤ ꯀꯦꯛ ꯂꯩꯕ ꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯇ꯭ꯔꯥꯐꯤꯛꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯌꯥꯝ ꯇ꯭ꯔꯥꯐꯤꯛ ꯂꯩꯒꯅꯣ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯀꯦꯛ ꯗꯨꯀꯥꯟꯗ ꯌꯧꯔꯦ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯂꯧꯕ ꯀꯦꯛ ꯃꯐꯝꯗꯨꯒꯕꯨꯗꯤ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯀꯦꯛ ꯑꯃꯐꯥꯎ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯏꯅꯦꯕ ꯑꯁꯤꯒꯁꯨ ꯑꯗꯨꯝ ꯑꯥꯏꯇꯦꯝ ꯐꯖꯕ ꯁꯤꯒꯁꯨ ꯑꯗꯨꯝ ꯑꯥꯏꯇꯦꯝ ꯐꯖꯕ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗꯣ ꯃꯀꯣꯛꯇ ꯈꯤꯇꯪ ꯀꯥꯏꯔꯝꯃꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯣꯟꯊꯣꯛꯄ ꯆꯠꯈꯤ ꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯅꯦ ꯄꯤꯛꯇꯛ ꯇꯧꯔꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯧꯏꯗꯨꯅ 300 ꯌꯥꯡꯈꯩ ꯇꯥꯏ फोटो एक बार उठाई तंदरा दादा फोटो ओखाने एक बार उठाई तो इतना डरा हुआ ओए उन्हें आँख ना करो उठो तो एक बार फोटो उठाई तो ठीक है जैसे सिगा ले रे इचानोपी की अकोई मुनि की स्कूल की मोई कम्युनिटी लंच की अब तो सी जे माइनस जी की टाइप ते इथो करे अदा सिनी असी पूरा का चलने मयाम अयुजी वेटिंग सी तफमेबा मोगी कनोसे टिफिन टाइम से 13:30 अदुना टिफिन टाइम गायरेबा टिफिन टाइम मतम जवगा अदुगा तुम पीखरानी ऐ चंगगा पीना मोइदे अलाउ लेते अदुमको अइना दुम केक पोरकपनिनाने अदुना मोइ चखनगनी ना हायबा मयाम अयुजी मोइ क्लास मांग यौरे बलंगा थेतना जी जुम जौरे असिजे हवाईजा ठोंगा सु मयाम दा उलागे मयाम उजी स्कूल लगी हले अदुगा अꯩꯅ ꯍꯋꯥꯏꯖꯥꯔ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯍꯋꯥꯏꯖꯥꯔꯗꯣ ꯊꯣꯡꯗꯣꯏꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯉꯔꯥꯡꯅ ꯀꯥꯏꯕꯅꯤ ꯑꯗꯣ ꯄꯨꯈꯝꯗ ꯈꯔ ꯂꯩꯔꯤꯁꯤꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯈꯨꯏꯖꯜꯂꯛꯑꯦ ꯑꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯍꯣꯏꯗꯨꯅꯤ ꯅꯍꯥꯟꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯂꯤꯛꯄꯅꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯃꯝꯖꯥꯏꯗꯁꯨ ꯈꯔ ꯄꯤꯈꯔꯦꯅ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯅ ꯃꯦꯠꯅ ꯈꯣꯠꯅ ꯆꯥꯕꯗ ꯑꯗꯨꯝ ꯂꯤꯛꯁꯟꯈꯔꯦꯕꯅꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯨꯝ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯩꯗꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯍꯥꯟꯕꯗ ꯊꯨꯝ ꯑꯗꯨꯝ ꯆꯥꯏꯁꯜꯂꯦꯕꯅꯦ ꯌꯥꯡꯅ ꯄꯠꯊꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯨꯝꯁꯦ ꯆꯥꯏꯁꯜꯂꯒ ꯉꯥꯏꯍꯥꯛ ꯑꯣꯜꯂꯕꯩ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯒꯤꯅꯦ ꯖꯤꯔꯥ ꯌꯥꯏꯉꯪ ꯀꯔꯤ ꯀꯔꯥꯡꯗꯣ ꯍꯥꯞꯄꯒꯅꯦ ꯍꯩꯖꯥꯡꯁꯦ ꯐꯨꯠꯄꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯐꯨꯠꯂꯒ ꯍꯧꯖꯤꯛ ꯀꯪꯁꯜꯂꯛꯅ ꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ ꯑꯗꯩ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯄꯁꯨ ꯑꯩ ꯎꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯄꯇꯛ ꯂꯥꯎꯗꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯩ ꯈꯥꯏꯔꯒ ꯎꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕꯗꯅꯦ ꯌꯥꯝ ꯐꯖꯒꯗꯕ ꯃꯑꯣꯡꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯥꯔꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯛꯄꯤꯔꯛꯏꯕ ꯑꯗꯣ ꯂꯥꯏꯕꯛ ꯐꯩ ꯃꯥꯅ ꯀꯛꯄꯤꯔꯛꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤ मोरक्सी सागनी मोरक से खर जाम हपचनगरे हवाईजार थोंबसिदी अखोगी मैतैगी फेवरेटनी पामदेब मी यावदे दुम पामनदब मीसु यावरे तो आइडी याम पामी याम चाबा होरगे वाम अइना जो चामे पा Cái này là hô bấm lên bà tin tròn à đứa trong tạc kịp của đi rồi đó mày làm nông những cái ngày biếu anh ngon đợt nhưng mà hay là có được bây giờ cái nó pani puri chế đến sau rồi u thì sao thùng một trà rồi u thời thùng một trà rồi u cái mém hay là có được à đừng thấy tâm nó lỗi tàu là đi ngon cái ngày biếu thời thùng bây giờ đi thời phần đến đâu nhà bạn thầu dây cha đi cha để rồi thuộc 이거 맨제는 거 thầu 정바 이바가 thầu 뭐 방도 제레스토 와인 하다 보다 애쇼는 그 자라까니 thầu rồi đó mày
ꯑꯩꯒꯤ ꯅꯨꯄꯥꯒ ꯀꯩꯀꯩ ꯆꯦꯂꯦꯟꯖ ꯇꯧꯔꯒꯦ ꯃꯌꯥꯝ ꯇꯥꯛꯄꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯪ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯅꯝꯅ ꯌꯥꯎꯍꯜꯂꯛꯇꯣꯏꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯥ ꯆꯦꯟꯕꯒ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯇꯥꯔꯗꯤꯅꯦ ꯄꯥꯅꯤꯁꯃꯦꯟ ꯑꯗꯨꯝ ꯐꯪꯒꯅꯦꯕ ꯃꯥ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯄꯥꯅꯤꯁꯃꯦꯟ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯣ ꯄꯥꯅꯤꯁꯃꯦꯟꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯣ ꯍꯥꯏꯔꯒꯗꯤ ꯏꯕꯥꯏꯒ ꯊꯔꯣꯏ ꯊꯣꯡꯕ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯄꯥꯅꯤꯁꯃꯦꯟꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯅꯤꯁꯃꯦꯟꯗ ꯑꯁꯤ ꯑꯣꯏꯍꯜꯂꯨ ꯍꯥꯏꯅ ꯃꯈꯥꯗ ꯑꯗꯨꯝ ꯏꯕꯤꯔꯝꯃꯕ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯄꯥꯅꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯌꯥꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ Six hours later. ꯃꯌꯥꯝ ꯑꯩ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯇꯣꯛꯇꯅ ꯑꯗꯒꯤ ꯁꯟꯗꯥꯋꯥꯏꯔꯝ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯇꯩ ꯅꯝꯖꯍꯧꯗ꯭ꯔꯦꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯔꯦꯕꯤꯠꯇ ꯐꯗꯤꯒꯣꯝ ꯄꯤꯖꯔꯤꯕꯅꯦ ꯑꯗꯣ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯣꯏꯅ ꯆꯥꯕꯔꯤꯕ ꯃꯑꯣꯡꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯃꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯅꯦꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯚꯩꯌꯥ ꯂꯥꯛꯑꯦ ꯃꯥꯁꯤꯝꯄꯨꯔꯗꯒꯤ ꯚꯩꯌꯥꯒ ꯑꯩꯈꯣꯏ ꯃꯄꯥꯒ ꯃꯣꯕꯥꯏꯜꯒꯤ ꯋꯥꯔꯤ ꯁꯨꯅꯔꯤꯑꯕ ꯁꯤꯒꯤ ꯁꯔꯛꯁꯤꯒ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯍꯧꯔꯤꯅꯤ ꯌꯦꯡꯉꯣ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯗꯨꯒ ꯍꯥꯞꯄꯩꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ